Adom taramna okjari masidi yam kanaraba yam nungairaba topic ama puduna lakjari paisa karamna tungsingani paisa tungsanba haibasi aikhoi miyoibana nupa nupi khakdana loinamakna pamnariba topic amani ahanbada paisa haibasi aikhoina yamna pami pamba haibasi sudana nomdana phangbadi leite masi free da phangba natte adubo aikhoina masigidamakta thabak suduna angamba changi thakta honaduna paisa ase tanaba honari adubo aikhoina phangaiba paisa ji tha amagi phangba lei numit amagi phangba lei haptagi phangba lei mana suriba tawriba thabaktugi matungina hairiba paisa asi karamna tungsandage kharadi saving thamgadage haibasiko akhangba singina khange khangdaba singidamakta aina wafam asi thamjabani ado makhatana hairabada aikhoina paisa asi tungsanba haiba haibasi yamna maru oiko paisa tungsanbagi ahanba niyom hauji adomna aigi video si yengbiri sidagi haubiro adomna che makolo ma paibiraga mamangi thada jatkeba khacha singdo phajana isanbiro ko angangi achapot leibadagina chakhumgi changgiba soradeba karama khudingmak loina isanbiro mamangi kawgibo oitaragana hauji tagina adomna ngasigi kari laigre hayengna kari laigani adegi tha masida changadabado nongma-nongmagido loina isanbiyo masi ta pharaba matung tha ma pharakpa matamda adomna phajana check tawbiyo bako aina lairiba potsingje kayamu yamna maru ogibage laidrasu yaramgadara sijanadrasu yaramgadara haibado phajana check tawbiyo ba adugi mayamdugi marakta adomna soidana pot ama ani diko adum masidi lairamdrasu yabanina tawramdrasu yabanina haibagi ama lakanebako madudoneba paisa je free da chatpa na hairibase adomna kanagumbada pithokibani khangde asapot hena chathokibani khangde ko aikhoina paisa tungjanba haibase ai ngasi lising tara heta tungjalage hairaga heta yadeba nongmagi aikhoina regular da sijanariba pochai jingje ko makup changiba mayam sidagi khajik tungjalakpaduna su yamna mateng oi haibako paisa tungjanbagi ani suba niyomda aikhoina tha amagi sijanariba cheng hawai thau thum masiko tha amagi leiba matamda hanjin chalaga leibagi mahutta amurak anirak-tang chalaga leibana khwaidagi aikhoida save oi haibadi pot adu amuktang leiba taragadi ko offer kharadasu phangi adugi mathakta matamje yamna mangde adomnasu khangbiramgani aikhoije potse khitang leibaga mayamje amuktang da leibana oijai haibase ko aduna masigi niyom semaga season abiyo paisa tungsanbagi ahum suba niyomda paisa si mingonda pithokpiganu mingonda sendoi pamduna ko pithokpagi sima housing matamda pithokpiranu adomnasu mingondagi sendoi gi damakta pubiraganu haibati yamaru oiba tanja natragadi ko emergency da pubana makhalamani aduga yariba makhaidi mingondadi pibiranu sendoi pamagi adugi mahutta bank da oina saving tawbiyo bank da SIP tawba yai mutual fund tawba yai adomna bank da chalaga amuktang khana tanabiyo yamna aphaba niyom laibani paisa tungjanbagi marusuba niyom aikhoina firon natraga any pot ama laiba matamda maram isa chadana pami hairaga phajai hairaga heta laisanbako lupa 200 piba sandal ama tongaga yabado lupa 400 piba sandal ama hek tongba aduga branded oiba pot yamna sijanaba maram isa chadana masi tawbiganu paisa yamna paiba masagi paisa yamna thokpa branded firon leiba maman atangba potchai leibada moida ngamjabado adugi limit leiba mina leibadi kasu kaidebako aduga limit leitaba haibadi limiti layena khanjaba aduga koigi paisa je lemhaudaba haitareko sijanaraga lemhaudaba adumba miduna kadawdoinoba branded sijanaraga aduna yariba makhaidi aikoigi setpa chaba matam pumnamakta paisa je ko aikoina price hana yengaga potse leibigadabani pame haina heta laisinba chathokpa masi tawbiroidabani paisa tungjanbagi manga suba niyom paisa tungjanba haibasi ko nupi khaktangna tawbasu yade nupa khaktangna tawbasu yade imungduda leiriba matai manau haitare ko husband wife amadi imungduda leiraba icha ko
ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ, ꯃꯔꯨꯑꯣꯏꯅ ꯍꯁꯕꯦꯟ ꯋꯥꯏꯐ꯫ ꯑꯗꯣ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯍꯁꯕꯦꯟ ꯋꯥꯏꯐꯅ ꯐꯖꯅ ꯊꯥ ꯑꯃꯒꯤ ꯆꯪꯒꯗꯕꯁꯦꯀꯣ, ꯐꯖꯅ ꯄꯩꯁꯥꯁꯦ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯊꯝꯕꯤꯌꯨ꯫ ꯂꯨꯄꯥ ꯂꯤꯁꯤꯡ 90 ꯐꯪꯕꯗ ꯑꯗꯣꯝꯅ ꯈꯔꯁꯥꯁꯦ ꯐꯖꯅ ꯂꯤꯁ ꯑꯃ ꯁꯦꯝꯕꯤꯔꯣꯕꯀꯣ, ꯆꯪꯒꯗꯕꯁꯦ ꯍꯟꯗꯛꯀꯤꯗꯤ ꯊꯥꯁꯤꯃꯒꯤ 40 ꯐꯪꯉꯛꯏꯕꯁꯤꯗꯒꯤ 20 ꯐꯥꯎꯗꯤ ꯑꯩꯈꯣই ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯁꯤꯒꯤ ꯂꯤꯃꯤꯠꯁꯦ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯀꯣꯟꯅꯗ꯭ꯔꯦ ꯈꯔ ꯂꯧꯕꯤꯕ, ꯑꯗꯒꯤ ꯂꯦꯝꯃꯦ ꯊꯝꯖꯤꯟꯕ, ꯑꯁꯤꯒꯤ ꯍꯩꯅꯕꯤꯁꯦ ꯇꯧꯕꯤꯌꯣꯕꯀꯣ꯫ ꯑꯗꯣ ꯍꯤꯡꯁꯥꯞ ꯌꯥꯎꯗꯕꯤꯗ ꯅꯨꯄꯥꯅꯁꯨ ꯍꯦꯛ ꯂꯩꯁꯜꯂꯛꯀꯨꯝ ꯇꯧ, ꯅꯨꯄꯤꯅꯁꯨ ꯍꯦꯛ ꯂꯩꯁꯜꯂꯛꯀꯨꯝ ꯇꯧ, ꯄꯪꯁꯤꯗ ꯁꯤꯖꯤꯟꯅꯊꯣꯛꯄ ꯂꯣꯏꯁꯤꯟꯕꯀꯣ, ꯃꯁꯤꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯩ꯫ ꯑꯗꯨꯒ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃꯅ, ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯄꯤꯛꯄ ꯂꯩꯔꯒꯅ ꯑꯄꯤꯛꯄꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦꯕꯀꯣ, ꯑꯗꯨꯒ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯁꯦꯀꯣ, ꯀ꯭ꯂꯥꯁ 9ꯒꯤ ꯃꯊꯛꯀꯤ ꯑꯉꯥꯡꯁꯤꯡꯀꯣ, 9ꯗꯒꯤ ꯍꯧꯔꯒ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯈꯪꯍꯟꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕꯀꯣ꯫ ꯊꯥ ꯑꯃꯗ ꯈꯔꯆꯥ ꯀꯌꯥ ꯆꯠꯂꯤ, ꯀꯌꯥ ꯆꯪꯉꯤ, ꯆꯥꯕꯗꯅ ꯀꯌꯥꯅꯣ, ꯁꯣꯔꯥꯗꯦꯕꯒꯤ ꯀꯌꯥꯅꯣ ꯍꯥꯏꯕꯁꯦ, ꯃꯁꯤ ꯑꯩꯈꯣꯏꯅꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤ, ꯃꯁꯤ ꯈꯪꯍꯟꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯦ, ꯃꯁꯤ ꯌꯥꯝ ꯂꯥꯟꯒꯅꯤꯀꯣ꯫ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯃꯤꯠꯁꯦꯀꯣ ꯈꯪꯍꯟꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯁꯤꯐꯧꯒꯤ ꯆꯥꯡꯁꯦ ꯇꯧꯕ ꯉꯝꯃꯤ ꯅꯠꯇ꯭ꯔꯒ ꯉꯝꯗꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯁꯤꯗꯀꯣ, ꯃꯁꯤ ꯈꯪꯍꯟꯕꯤꯒꯗꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯗ꯫ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯗꯨꯝ ꯄꯪꯌꯥꯗ ꯌꯥꯕ, ꯄꯪꯉꯝꯗ ꯉꯝꯕꯒꯤ ꯐꯤꯕꯝꯗ ꯀꯥ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯔꯆꯥ ꯇꯧꯊꯣꯛꯄ, ꯁꯦꯠꯄ ꯆꯥꯕꯀꯣ, ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯦꯞ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯁꯤꯗꯀꯣ ꯈꯔ ꯃꯈꯩꯗꯤ ꯈꯪꯍꯟꯕꯤꯌꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔ ꯃꯈꯩ ꯀꯥꯟꯅꯩ, ꯐꯩ ꯈꯜꯂꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯇꯩ ꯃꯇꯨꯡ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯅꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯗ ꯀꯅꯥꯒꯨꯝꯕ ꯈꯪꯍꯟꯅꯤꯡꯕ, ꯇꯥꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ, ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ, ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫